Peace Cyclist Malem Thongam gi solo walk for peace and justice ki khongchat ngasi Imphal Airport dagina Keishampat phaoba khongna laklaba matjngda Chief Minister amadi Governor da memorandum pisinkhre. Manipur da peace hanjilakna ba hotnabada Malem Thongam gi cycling for Manipur peace haiba wakhalonda Delhi dagi Imphal tamna lakpada Committee on Tribal Unity kotuna Kangpokpi district landuna Imphal tamna chatpa yaroi hairakiba amadi Manipur gi district 13 ta chatkadaba Peace solo ride amagi matangdasu Indigenous Tribal Leaders Forum ITLF ki maiki dagi Churachandpur district manungda peace awareness chathaba yaroi haina thinglakiba adu makhatana chathaba yanaba Manipur lengak amadi Governor na ayaba pibiyo haina Imphal International Airport tagi Chief Minister Secretariat phaoba chatkadaba solo walk for peace and justice ki khongchat chatpa haurakibani Imphal Airport tagi mahaki khongchat adu chatpa haurakpada Keishampat junction mapadagi police na thatuna chathan khidraba matungda police singa chatuna memorandum adu Chief Minister amadi Governor da unaba fanglaktrabasu pisinkhre khongchat adu gamari lenana Peace Cyclist Malem Thongam na fongdorakpada Manipur da thokliba irang asigi waroisinama puraktuna miyam tangdulaitana mahosagum hinghanaba hotnaduna lengak asina hotnabiyu amadi kanglo furup ki khenaba thamdana miyamda peace puba khongchadama chatnaba hotnabada kotu amadi ITLF na athingba pirakpada natana organization ani asina ngasi fawba chathariba thabak thoram khudingma communal oiba thabak thoram ngakta oibana organization ani asi Unlawful Activity Prevention Act 1967 gi makhada Manipur miyam gi mayokta thabak tauba organization ni haina lauthokpiu haina Manipur gi Chief Minister Yumnam Khemchan amadi Governor Ajay Kumar Valada point mari yauba memorandum ama pisinaba hotnagani haina su fongdokhi request out matung hariba adugi reply ngai boina state government ki side gi su hariba hiram sigi matang da tabak thorong khara lokhatha ni balai ba maramna ase honorable chief minister aduga honorable governor da ai point mari yauba memorandum ama submit tawre harakanda ai gi demand sing si matang da mokoi gi maikai da gi su mateng pangbiu haina na bagi da mag ta laksabani baluina ai gi demand sing si da yawi ba se point mari sigi manung da amatang aina sida panjarabada Uzi kotu amasung ITLF haiba organization anisna chathariba thabak thoram sing asi Manipur miyam da maruina communal oiba thabak thoram sing ngakta oiba maramna haiba organization anise Unlawful Activities Prevention Act 1967 ki makhada haiba organization anise dona yadaba dugumdaba Manipur miyam ki mayok thabak tabo organization ni haina lauthopio haiba organization demand se yawi aduna ai ki pointing si Manipur ki governor amasung si minister da aina si pisarda ba matung ai nimit khara ni ngai gani aina ngai ga da nimising manung da ai PIL amasu hanana ba ai plan tawdari adubu haiba PIL thaba lora ba phawa Manipur government ki side gi response amata laktaba taragadi haiba Manipur government se chingta kakang public free movement ki matang da open oi aduga thabak oina di pangthokpa ngamde haba lo haina meyek sena kidan chang da lo na la thona ba gi da ma ta du pa da la